ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯣꯏ꯫ ꯂꯥꯏꯔꯣꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯍꯤꯡꯂꯕ ꯁꯤꯈ꯭ꯔꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯃꯇꯝ ꯑꯗꯨ ꯑꯩꯅ ꯀ꯭ꯂꯥꯁ 6 ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯕꯣꯔꯗꯤꯡꯗꯒꯤ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯣꯏꯅꯁꯨ ꯂꯥꯏ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯕꯣꯔꯗꯤꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯥꯏ ꯍꯔꯥꯎꯕꯗ ꯍꯨꯝꯅꯤ ꯆꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔꯒ ꯍꯧꯅꯔꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯒ ꯏꯃꯥꯟꯅꯕ ꯁꯨꯁꯤꯜꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯈꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯤꯜꯂꯨꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯃꯤꯠꯇ ꯂꯝꯕꯤ ꯃꯇꯥꯏꯗ ꯑꯩꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯦꯡꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯍꯟꯅ ꯌꯦꯡꯉꯝꯗ ꯃꯈꯣꯏꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ꯫ ꯏꯃꯥꯟꯅꯕ ꯁꯨꯁꯤꯜꯒ ꯏꯕꯥꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯑꯗꯣ ꯌꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯩꯅꯗ꯭ꯔꯦ, ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯚꯥꯏ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯂꯥꯏ ꯁꯥꯟꯅꯕ ꯌꯦꯡꯈꯤꯁꯤ ꯑꯗꯨꯒ ꯅꯪꯕꯨ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦꯁꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯤ꯫ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯣ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯩꯁꯨ ꯌꯨꯝꯗ ꯌꯧꯔꯛꯇꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯩꯅ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯌꯨꯝꯗ ꯅꯊꯟꯇ ꯍꯜꯂꯛꯀꯅꯨꯀꯣ꯫ ꯂꯥꯏꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯊꯤ ꯐꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯌꯥꯝꯁꯨ ꯀꯧꯗꯣꯔꯤꯕꯅꯤ, ꯑꯗꯨꯒ ꯂꯥꯏꯁꯪꯗꯅꯦ ꯂꯩꯔꯝꯕ ꯐꯠꯇꯕ ꯂꯥꯏꯁꯤꯡꯁꯨ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯀꯅꯨꯀꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯏꯃꯥꯗ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯌꯦꯡꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ꯫ ꯂꯥꯏꯔꯣꯏꯒꯤ ꯇꯥꯡꯈꯨꯜ ꯁꯥꯟꯅꯅꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯚꯥꯏ, ꯑꯩ ꯌꯨꯝꯗ ꯌꯥꯝ ꯆꯪꯅꯤꯡꯉꯤ, ꯊꯦꯡꯉꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨꯗꯅ" ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯨꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ "ꯉꯥꯏꯈꯣ, ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯈꯤꯁꯤ ꯑꯗꯨꯒ ꯊꯤꯟꯕꯤꯒꯦ" ꯍꯥꯏꯗꯨꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩꯅ, "ꯚꯥꯏ, ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯦꯡꯉꯅꯤꯌꯦ, ꯅꯣꯏ ꯌꯦꯡꯍꯧꯔꯣ, ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯕꯁꯨ ꯆꯪꯂꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯝꯕꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯝꯃꯤ, ꯃꯤ ꯀꯅꯥꯁꯨ ꯆꯠꯅꯗꯦ꯫ ꯑꯩꯅ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯩꯒꯤ ꯏꯁꯥꯗ ꯈꯪꯍꯧꯗꯅ ꯇꯨ ꯆꯨꯡꯈꯤꯕ ꯑꯃ ꯄꯣꯛꯂꯛꯏ, ꯑꯗꯨꯒ ꯀꯤꯕꯁꯨ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯅ ꯀꯤꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯑꯩꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯁꯃꯤꯜ ꯐꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯑꯩ ꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯥꯛꯄꯗꯤ ꯎꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯗꯨꯅ ꯑꯩꯅ ꯈꯜꯂꯤ, ꯉꯁꯥꯏꯅ ꯆꯪꯂꯝꯂꯕꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ꯫ ꯑꯗꯨꯝꯅ ꯀꯤꯅ ꯀꯤꯅ ꯂꯥꯛꯄꯅ ꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯔꯛꯏ꯫ ꯑꯩꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯍꯧꯕ ꯋꯥꯄꯜꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯋꯥꯄꯜ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯀꯤꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗ ꯏꯃꯥꯍꯣꯏꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯩꯗꯤ ꯀꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯀꯞꯂꯕꯅꯤ꯫ ꯏꯃꯥꯍꯣꯏꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯩꯅ ꯍꯧꯖꯤꯛ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯃꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯇꯝꯕꯗ ꯏꯃꯥꯍꯣꯏꯗꯣ ꯅꯣꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯋꯥꯄꯜꯂꯣꯝꯗ ꯌꯦꯡꯈꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯍꯣꯏꯅ ꯌꯦꯡꯕꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯂꯥꯏꯔꯣꯏ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯊꯤ ꯐꯣꯡꯕ ꯅꯨꯃꯤꯠꯅꯤ, ꯁꯣꯏꯗꯅ ꯐꯠꯇꯕ ꯏꯁꯣꯔ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯇꯨꯡꯗꯤ ꯑꯁꯨꯝꯅ ꯑꯃꯝ ꯑꯊꯦꯡꯗ ꯍꯜꯂꯛꯀꯅꯨ" ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯍꯣꯏꯅ ꯑꯩꯉꯣꯟꯗ ꯄꯨꯁꯤꯜꯂꯛꯈꯤ꯫
ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯔꯣꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅꯕꯨꯗꯤ ꯁꯥꯡꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯃꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗු ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯤꯡꯗꯤ ꯍꯥꯏꯖꯔꯔꯣꯏ, ꯃꯌꯥꯝ ꯑꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯑꯩꯅ ꯀ꯭ꯂꯥꯁ 8ꯀꯤ ꯕꯣꯔꯗꯤꯡ ꯂꯩꯔꯤꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯅ ꯕꯣꯔꯗꯤꯡꯒꯤ ꯗꯣꯔꯃꯤꯇꯔꯤꯗ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯃꯤꯟ ꯑꯃ ꯐꯪꯂꯛꯏ꯫ ꯑꯩꯁꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕు ꯀꯩꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯀ꯭ꯂꯥꯁꯇ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯁꯨ ꯇꯣꯏꯂꯦꯠꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯒꯤ ꯅꯣꯠꯕꯨꯛ ꯑꯃ ꯗꯣꯔꯃꯤꯇꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯆꯪꯂꯛꯄꯗꯅꯤ ꯑꯩꯒꯤ ꯏꯁꯥꯗ ꯍꯧꯖꯤꯛ ꯐꯥꯎꯔꯛꯈꯤꯕ ꯁꯃꯤꯟ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯥꯛꯏ, ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯣ ꯑꯩꯅ ꯏꯃꯥꯟꯅꯕ ꯃꯈꯣꯏꯁꯤꯡꯗ ꯇꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯔꯣꯃꯦꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯛꯏꯕꯁꯤ ꯀ꯭ꯂꯥꯁ 5ꯇꯒꯤꯅꯤ꯫ ꯁ꯭ꯀꯨꯜꯁꯦ ꯍꯥꯟꯅ ꯃꯨꯡꯐꯝ ꯑꯣꯏꯔꯝꯃꯦꯅ ꯍꯥꯏꯕꯅꯤ꯫ ꯃꯤ ꯀꯌꯥꯒꯤ ꯑꯁꯤꯕ ꯐꯨꯡꯐꯝꯅꯤꯁꯨ ꯍꯥꯏꯕꯅꯤ ꯚꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯌꯥꯕꯨ ꯇꯧꯗ꯭ꯔꯦ꯫ ꯂꯥꯏꯁꯪ ꯁꯥꯈꯤꯕꯗꯒꯤ ꯑꯩꯅ ꯆꯪꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡ ꯑꯌꯥꯝꯕ ꯂꯥꯏ ꯄꯪꯇꯣꯡꯗ ꯇꯣꯡꯏ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗꯁꯨ ꯀ꯭ꯂꯥꯁ ꯑꯇꯩꯁꯤꯡꯗ ꯃꯤꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯏ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯩꯕꯨꯜ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯣꯛꯏꯗꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯔꯝꯕ ꯁꯥꯔ ꯊꯣꯃꯁꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯔꯣꯃꯦꯁ, ꯑꯁꯦꯡꯕꯗ ꯊꯣꯛꯀꯅꯨꯀꯣ꯫ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯅꯃꯥꯟꯅꯕ ꯈꯔ ꯍꯧꯅꯔꯒ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ꯫ ꯑꯗꯨꯗ ꯑꯩꯅ, ꯁꯥꯔ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯕꯒꯦ ꯃꯐꯝ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯁꯥꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯂꯩ ꯍꯥꯏꯌꯦ꯫ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯠꯂꯣꯏꯈꯤꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯂꯪꯊꯣꯛꯇꯨꯅ ꯊꯝꯃꯤ ꯍꯥꯏꯅ ꯇꯥꯏꯌꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯁꯥꯔ ꯊꯣꯃꯁꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯔꯗꯨꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯒꯤ ꯊꯕꯛ ꯐꯥꯎꯔꯛꯄꯗꯒꯤ ꯁ꯭ꯀꯨಲ್ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯣꯃꯦꯁꯅ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯔꯛꯏ꯫ ꯑꯩꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯀꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯉꯁꯥꯏ ꯊꯦꯡꯅꯔꯛꯄ ꯑꯗꯨꯕꯨ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯏꯊꯟꯇ ꯂꯩꯇ꯭ꯔꯦ꯫ ꯃꯤ ꯄꯨꯟꯕ ꯃꯤꯔꯛꯇ ꯂꯩꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯅꯨꯄꯤꯁꯤꯡꯒꯤ ꯗꯣꯔꯃꯤꯇꯔꯤꯗꯁꯨ ꯌꯥꯝꯅ ꯂꯥꯡꯅꯔꯛꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯔꯤꯕ ꯁꯥꯔ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯊꯦꯡꯕ ꯑꯗꯨꯗ ꯍꯧꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯑꯁꯨꯛ ꯂꯥꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯥꯔꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯁ ꯑꯃ ꯊꯣꯛꯂꯛꯂꯒ, ꯁꯥꯔ, ꯑꯊꯦꯡꯕ ꯑꯁꯤꯗ ꯗꯣꯔꯃꯤꯇꯔꯤ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯣꯛ ꯇꯣꯛ ꯊꯤꯜꯂꯝꯂꯒ ꯆꯦꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯀꯤꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯥꯔꯅ, ꯑꯦ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯃꯅꯤꯡꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯁꯥꯔꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯗꯨꯒ ꯃꯅꯤꯡ ꯑꯗꯨꯗꯤ ꯃꯤꯅ ꯆꯠꯄꯁꯨ ꯆꯜꯂꯣꯏ, ꯑꯗꯨꯅ ꯀꯃꯥꯏꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯣ? ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯁꯅ, ꯈꯪꯗ꯭ꯔꯦ ꯁꯥꯔ, ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯞꯅ ꯂꯥꯎꯅꯔꯛꯄꯗꯣ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯁꯥꯔꯅ, ꯍꯣꯏ ꯐꯔꯦ ꯐꯔꯦ ꯃꯤꯁ, ꯑꯗꯨꯗꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯕꯤꯔꯣ ꯍꯥꯏꯔꯝꯂꯒ ꯑꯩꯈꯣꯏꯁꯨ ꯁꯥꯔꯒ ꯂꯣꯏꯅꯔꯒ ꯂꯥꯛꯂꯦ꯫ ꯑꯍꯤꯡ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯑꯩꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯍꯪꯉꯤ꯫ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯑꯩꯈꯣꯏꯗꯤ ꯇꯨꯝꯊꯔꯨꯗꯕꯇ ꯉꯥꯏꯔꯤ꯫ ꯁꯤꯁꯇꯔ ꯃꯥꯂꯦꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, ꯑꯗꯨꯒ ꯃꯊꯟꯇ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯃꯤꯁꯁꯨ ꯇꯥꯔꯗꯨꯅ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯁꯤꯁꯇꯔ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗꯗꯤ ꯁꯤꯁꯇꯔ ꯃꯥꯂꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯤꯁ, ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯂꯩꯔꯤꯕꯁꯤꯕꯨ ꯈꯟꯗꯨꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯆꯦꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯁꯤꯁꯇꯔ ꯃꯥꯂꯦꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯗꯣꯔꯃꯤꯇꯔꯤꯒꯤ ꯃꯅꯤꯡꯗ ꯇꯣꯛ ꯇꯣꯛ ꯊꯤꯜꯂꯝꯂꯒ ꯑꯃꯨꯛ ꯆꯦꯟꯈꯤꯕꯗꯣ
adumna torokpada mafam aduda leiramba mi khudimak tuminna leinei ngaihak leiraga misna amuk hairi ngasi ahing simadi nakhoiga ka thangaduna leiriba namanabi sing asiga tuminnaro nathanta tumunuko haiduna misna hairi adumna leinari ngaida sar huisul lakbani misna nakhoisu kirani haiduna Asengba to haikidabani adu haramlaga laijasu classroom da sanggiduna lairik paba hokri aisu mafam atuda leptuna wakhal khanduna adumak lehawi aikhoi school ki campus ki maning thangba kasinda haibi pambi ama hawi manak aduda su pungdol pambi ama su hawi aikhoi di khangdabanina nungthin haiba leiti numidang haiba leiti pungdol adubu huranduna hekta sai numidang gi numitni yasang lakpada study luraduna sar amadi misna aikhoi mayambu lampakta sanaba puthokbi school aduda masa nungaiti haiduna sister mari lehauki makhoi mari gi maraktagi sister langlen masagi laigi nuchit leijaba jatni sister langlen na drimiti manung da leiri ngai khanghaudana khanglau lorokpa jatni school asita lehuriba asi sak thongana ba uncle amadi auntie sister sp ga madam amaga lehaubani sister langlen na adumna kanna lorokpado madam na taraduna kaidore haiduna sinsinbada sister langlen do phamduna leirami hai madam di sister langlen na tarum liba matau aduda ngakpana loirba jani madam na sister langlen da kauraga kaidore nangbo adu kanna lawribadubo haina hanglubada sister langlen na khon khara kalapna school ki campus manungda hauriba haibi pambi asigi makhongda kanasu sanganu kanagumba namu taibang lamhen tumhen duna sanglurabadi nama aina kanbiba ngamloi haiduna hairakpada madam di kibuna loirba jani sister langlen su adu haramlaga masa do bom launa haithakre hai sp su magi kada lakpada sister langlen na haibado loina tahauri madam di sister langlen bu laikat naduna leiri sar sp na sakthong liba auntie amati sister singda hairuduna madam ki manak tamna chinsili aikhoina lampakta sanaringai aikhoi ki sanaba sangliba sar amati miss makhoi anina aikhoibu school da yamna thuna pusilai aikhoi di karimata khangbanati school hek jawbaga khonga hamringai sar sp na grading ama silai aikhoi su kari leirabano haiduna ngai adumna tawduna grading ado horai sar sp na ngasai sister langlen da thokhiba amati sister langlen na hairamba sing ado hairakpadati aikhoina kirami aina ibukningda khali aikhoina ngahandagi huranduna sariba pungdol adudi laifam oireko ai amukhana mafam aduda sanglaroi khankhri adumna tawduna grading ado losinki aikhoi mayamsu khongkhut hamduna lairik paba thongnarai numit adumadi yamna kuina pahandrei sak tokpaga adumak tumhalle sarna asomna tawna matam khara hokri aikhoi school ki have early torobdai matamni school aduda leiba aikhoi mayamna sak chanaringai matamdani aikhoi dagi class ama khaktamak henba sister makhoi ani changaktuna kitang saraga thokri makhoi na sabagi kolikto phiengdabida makhoi gi drimiti tamna chatki aikhoi mayamna sak chariduga nupi singi drimiti leriduga khara lamnai makhoi na leriba aduna school ki assemble tawfamdani nupi singi drimiti tofom aduaida haira kaya ma hauri sister makhoi anina drimiti tamna chatpada aikhoi school ki gate manakta hauba uhai pambi ki manakta langchik langba mi dongna su tawpa ama leiri karino asibo haiduna jinglingai khanghaudana uhai adubu maina tumna chakrai sister makhoi anidi kiruna aikhoina sak chariba mafam adu tamna lauduna chilai sar amati miss madam maikhoisu sak chaduna leiribani makhoi anina lauduna chilakpada sar sp na kaidore haiduna chenthoroktuna makhoi anibu khamduna hangbada haujik sister makhoi anina thengarakpa urakpa singado loina tamle maduda sar sp na wa singado tarubgi tungda barar khararga yengba chatkri aikhoi ju chatkhe haiduna haibani adubu sarna lakanu haiduna thinglammi aikhoi su sak chafam maduaida lehauri ngaihak leibaga sar hoisu halai aduga asumna sarna hairi kaisu tawdeda nakhoina maina chahuwi haiba udusu kaisu tahudese pakhaluranu haiduna sister makhoi anibu thembi numituma su haukhri noma asum haukhibana nini hauki
Sahi loiramdaigi final exam tha ahum watlingai matamni. Ahing athengba amada aise yamna kanna khong hamningdai. Aina aiga thangnaba imanaba ama hauduklaga sarda hairamlaga khong hamba mapalda thol'i. Khong hamba loraga drumiti tamna lakbada maning thangbada hauba haibi makhongda aduda yinglubadadi maibul ama paiduna leirami. Adu ubada aidi kibna loiri. Aiga chatminariba imanaba aduda haiduna yinghallingai maibul ado aikoi ani tamna faisalai. Torogliba mataw aduda aikoi ani drumiti manungda chinsili aduga thong ado kanna thingjili. Ibanina thong thinjinbagi makhol aduda sarna kaidore haiduna hanglai. Ibanina sar maibul amana tanar e haiduna khumi. Maruda sarna hairai kadaidagi maibul none noida tanar idi haiduna hanglai. Maruda aina khumi sar ibanina khong hamuraga drumiti tamna lakpada aina aikoi school gi campus ki kasinda hoba haibi makhongda yenglubani matam adudadi pisak pikna musi nganduna leirami aisu karino haiduna munna yengduna lakpani khanghaudana piklamba adudagi khangchau chawkhalai adudagi aina thanilda ada kenoma leire maidongna su chai haiduna kudombi thinduna taklubadani khanghaudana ibani tamna paisilai adudagi ibani su pakhatuna chilakliba sar aigi wasing adu tarba matung sarna asomna hai phare kaisu tawdrabati tumjaruro matam si yamna thienge haiduna ibani da hai aisu numi adudagi khangi phajana school asita tamnai haiba punsida udriba maibul thui haiba adusu school aduda ahanba oina uri matam khara lairaga final exam su loraduna ai yumda halai ai amukhanda school aduda makha tamdri atopa school da oina hongli School hariba wari asi matang asida loisinjari wari asi pathokchaba matamda wahi wata asoiba yawrabasu tabiriba singna pukchel chauna ngakpigani mayam bo aroibada amuka hanna khurumjari